Tagi Lambi Semdabagi Mayokta Matam Kaktana Mayai Lambi APUNBA na Lambi Thingjingbagi Khongjang Initiative and Development Organization SAMUROU na MAPUNG FANA SOUGATKANI HAINA PHONGDORAKLI Organization asigi maikedi thadropa cherol amada lairaba tikadarna Mayai Lambi Semdana Matam ngaiduna Sel lauthoknaba honabagi thabak chathariba tikadar PWD na blacklist thamgadabani lunena mathau masak khangdaba engineer gi mathakta hauzik pali balenga asinasu action lokatadabani khongjang ihau laktriba fawba Lambi Semdabagi hainabi leiribasi PWD gi Mayai Lambi National Highway 137A gi thau puriba engineer singna senja thumzagi thabak chathare habigi mayek laraba kodamni tha asigi haurakpada pisum amadi kaisamthong da Lambi Semdabagi lambi thingkraba matungda kaithel kaba nangnaba maongda lambi da koilagi wai teisilaga matam sangna amuk tumina leisingkre haukiba tang tarada IDOS SAMUROU na ningol chakhoba mamangda lambi semba loishindrabadi lambi thingjilagani haina lauthokraba matung malal na lakliba October 13 tagi lambi thingjilagani lauthokhiba Monsange ki CRPF ki mafam kharada tatpat tawduna koila waitebe ki thabak tawraga lamdam asom ki Mayai Lambi ki miyamna pangthagadaba natte hauzik lambi semliba sisu karamba makhal ki lambi khusemno haibadu lambi asida tangduna leiriba miyamna hangnariba wahangni potholes melibra natraga waiteribra haina wakhal thoknadre masipumnamak asi mathau masak khangdaba PWD ki engineers thingna thokanbani haibada haimanba thokloi maramaduna thabak toramdaida hauramdaida che naba khongjang changsilaknaba thabak makhata na toroktanaba mari lenaba loisang thaupuba singna honabiu matam kaktana lambi thingjingbagi khongjang sangsingadoriba sidalamda masomda leibiriba club maira paibi love singna sumapong fana sogat minaduna khongjang mai paknaba Honda minasi haina suchero asida makatari.